Ngara numidang wairam phong giba panam pau siri gi maroi be I pau sing myam na thamjage channel gi makai di gi myam na thamjage hamada miyam na mihut oina khan khibe gi sab saba pakhom assembly da pigadabani el mema misa miyam da landari ba Kuki militant sing ga su satna bagi wan thok laiti assembly mi phamda su lakthokna ba sab saba warep lawgadabani makata na su satna halaglabadi jun taraga nipan dagi hena sathi ba ma soidana tholakhani miyam na mihut oina khan khibe gi sab saba pakhom adu MLA singna assembly da pigadabani haina Khurambal Ima Kaitel Joint Coordinating Committee for Peace ki convener Laishram Memana phongdokre ngasi Manipur Press Cup ta pawmi sing unaba ma da el meman hai Kuki militant singna misa miyam da on sinduna landarak padagi misi mina yauduna state asi tangduloi ta da phibam amada lairi asiguma thawong sing sathariba Kuki militant singa su tongnabigi wan to asi karino phibam asimak India lengakta sabsaba khangan sangi Mikap mirau khol na thalaba sipawa thawoidaduna Kuki militant singi su amuk makhatana satharaglabadi jun taraga nipani gi hona sathiba thawdo ama soidana tholakhani maramasina thasigi kunga nipana pangthokodoriba assembly miphamda su laukthokna ba sabsaba warep ama miut sing lawgadabani mana makataraduna India lengana su makhatana sathana bokhona raglabasu Manipur miyamna yadre habadu miut sing assembly miphamna warep lawduna khangadabani Manipur ka heloi haina wasaktuna miyamna mihut oina khankiba adugi sab saba pakum mihut singna thabak oina pangthoktuna utkadabani loinana thingel da tainaba ngamdraga nasikhongna tainabagi thabak tawbigano ireibak iramdam amadi tunglam satkidama khulngakliba isa sing solakpa yaroi kariguma lokhatpham thoktaba action sing lokhatuna khulngakpu isa sing solaklabadi mama singna tumina lairoi sapsana thengnaga naiki Amaromda thasigi kungu humdoida university manungda bomb pakhayanuna mafam kaya mai thakibagi thawong adu akan mamongna yaningde makatana sathabigano aikhoi masilgi marakta onsinaduna amangata thonbagi thawong singasi tawrasi Manipur kanana ba aikhoi amata oina sangsinminasi soikhiba kya leirabasu amana amabu ngakthok ngaksin tawnaduna irebak iramdam kanana bokhonasi hainasu el memana miyamda appeal tawki Pawmi singa unaba adu saruk yaraduna committee asiki co convener Y ebe yaimena phongdokibada singa rel da thokiba nongmai lawigi thawdo amaga mari lenana phajin khiba miyoi taruk mara laitaba misam ngaktani maram masina miyoi singa sibu mara lamata yauduna thadokpiu thasigi kungani panda atopa pawmana Phurup pumnamakna mayokminarabadi Numit humni gi manungda Kuki terrorist Lamdam sidagi tanthokiba ngamgani LMZ Likeminded group LMZ Manipur hausi Manipur gi ngamkhai sakta mamadi sugunu miyam gi mamal yamlaba punsi kya bu kanana bagidama ehing nungthil tum basaba khangdana khulngak liba arambai tengol yauna mitei athau singi tungan kem taraga mangarom amadi sugunu da mathau toriba sugunu police station gi police personnel sing MR police commando amadi BDF personnel sing ngasi lupa lising yang khairong gi nong mada sangdraba yadraba asa athak sing tengbang duna makoi gi awaba da saruk yakre haina LMZ gi sirol aman hairi sirol asin hai group asigi advisor wangkemsa samjaina lusing duna sakiba ngasi gi tengbang khongsara duda group asigi advisory board member KK Wehengbam president L Kunjesho Sharma secretary Ojit Sorakhabam publicity secretary Rakesh Naurem saruk yakhi Loinana Kongsat aduna Thawbal district maikai gi member sing su saruk yakhi ngasi gi khongsat loi sing aduna sugunu kendra gi manung sana leiba wapokpi sugunu kaithel amadi sugunu gi tungan khulngak liba singda tengbang polam sing kusina baga loinana makhoi bo asoyangam yohon biganu haina minute ani leptuna thawni thoram spangtoki khongsat aduna saruk yakhiba group asigi secretary Ojit Sorakhabam na hakibada tha tara sujulaglaba lana singasi hayeng hekta lushinbegi mami udri Lana sigi woroisin purakpata tha kya sanghigani haiba ngamdri laingak nasu miyamgi awaba punamak kokhanba ngambagi oithokbusu leitri maramasina mitei eikhoi masel awaba tarakpa matamda changsin duna angama mateng pangminasi group asigi publicity secretary Rakesh Naurem hai mitei haiba phurubasi muthanaba amadi Manipur gi apunbagi saktam thugaibagi wakhalonda atamnana Kuki militants haujuk satharagliba lanasi Miti khaktana mayokna pham thukti Manipur khunda minari Kuki nataba atai Phurup khudimangna amata oina thengna minaba sangi Manipur gi ngangkhoi amadi apunba saktam ngakpa haibisida khunda minari Phurup punamaksu yauribani tha tara sujilaglaba lan asida atai Phurup singna mitei singna tawriba support ki mawong asi mitei singna peningai oide
Mitai isil inausingna tumba saba khangdana mayoknariba sigumba Phurup punamak Kuki singa mayokminarabadi Numit uhumnigi manungda Kuki theory sing Lamdam sidagi tanthokhiba ngamgani Manipur gi apunbagi saktam kaibada khundaminariba Phurup punamak kaigadoribani haibasi ekoi puna khangmina saikhi Makasa tharak poina to papawm amukogi miyeng makhada park sana sanaroi singi numit thoram pangthoknakhre All Manipur United Clubs Organization Amukogi miyeng makhada Manipur gi tungan ba district sing da sanaroi singi numit thoram ngasi nungthil pung amaga makhaida park sana pangthokre hari Amukogi sirol amana hai sanaroi singi numiki nungge ba wan thok naina ba madi sana khotna ba bu yokhatuna haurakliba naha sing masa mau phana thamduna matik saba khunai ama oi haina thambagi panamda thoram asi pangthokpane hari afaba matik saba mirol kya puthokhtuna sana khotna bada kumang sakshilabsu masing yamlaba naha sing maikei khangdana kangaunari nisagi ipakta irangnari tala asida angakpa Mapan gi sapu mana iramda Manipur gi lamgi ngamkhai amadi apunbigi saktam thugaina bonari thawai kya pikamna halim yum kya tangoi onkhre mayum kai leijadraba imung masing thingamdana leiri asiguma tamthiraba masat asida iramda Manipur gi yamna leibak thiba tangkak ama oirabani thawdaw sina lamdam asida khundaminari ba Phurup kanglu khudimakta saitheng piri Masibu thengnaduna manghankiba tangdu leitadriba sibu kokanduna tangdu leitaba punsi marit lama purakminanaba honabada hena sawa thaudang punamakna lominasi khunai tijang kaijang daba masamau phaba mirol siamduna idaibak iramda munungsiba ngamba asang mana harol samgatpada sana khonabana sauna mateng oiri maramaduna amukona sanaroi singi numina lakpada panamasibu phangnaba pungning thaugatpa oina thauramasi park sana pangthokli Thauram masigi saruk am oina Kaksing District United Clubs Organization kaduko na sinduna khulpali wabagai tirap sakta polo tournament pangdoki Thauram masigi president oina Teisaw president Kaksing District United Clubs Organization kaduko chief guest oina PS Nandoluwang president amuko guest of honor oina Dr. Elangmam Kiran director family welfare Mayengmam Zenda Kumar GP wabagai Elangmam Ranjana Pradhan Waikong JP na singmo saryaki Imphal East ki oina SADOC ground kongba dobi lampak kong mukhunau thari singbi amasum yobi lakpi masana sing pangdoki thauram asida golmai kasunga kun taragani thoi bamun kampu duizo takhelambam president IEDUCO and Santos president SEDOC S Sanjoy vice president amuko na singmo sing saryaki Atopa Paumadana, Kadagi Tomi Phurup Kandem Tarokli, Sakangdaba Singna Kunung Mamang the Labor Kadagi office the Sanglatuna, office Manunga Tumduna Labor Mui Mari Paduna Puraga Tamtina Purakiba Madi, office ki Polam Gia among the Tolam Bigi Taudo, Kadagi Makedi Akan Mamona Kandem Tawihari, Ramasiga Mari Lena Kadagi office the Paumisunguna Bama the Lup Asigi Women's Appears ki Wang Loy Takelambam Purnimana High. Manipur mayai kawa chinjak thingwada asauba thaudang loduna lakriba lup asigi office ta sakhangdaba singna satharam kiba thawong yaningdi sakhangdaba singa duna office asida khulnga pamiyoi singda pinaba thamba sel yauna polam kya puraga sakiba sisu matungna tawbigano office manungda tumduna leiba ahal oiraba thawmi mari furakpada chenaba miyoi singi mathakta lengana lokhat pamtokpa thabak lokhat piu loinana asiguma pamdaba thawdok singa si makhatana thoktanaba Manipur laiminariba punamangna hotnabiu haiki atopa pawmana Lengana ULB Singi Pitok Pumtok Senpam Pitok Piu Committee Center Amasum Eastern sponsor tauba Urban Local Body ULB gi Pifam Tokpa Sentang Matamsana Pi Dabana Miyamna Lana Unari Matamsana Pitok Piu Han All Manipur Urban Local Bodies Coordinating Committee na Fungtorakli Ngasi Manipur Press Cup the Paumisung Unaba Mada Committee Sigi President Arambam Omilana Hai Center sponsor tauba taraga manga suba finance ki sentang hauju phawi goina state gi ULB kun gatre laibigi manungda mari khaktamak sentang pitharakli hauju phawbada Nambol Moirang Bisnupura madi Imphal Municipal Council na singba ULB sing asikaki sentang sing pithari adubo lemhoriba ULB kun go humdoi gi di pithokpam thokpa sentang pithoktana lairi maramasna councilor singbu miyamna lana ubadana tana awaba kya mayong hali Loinana state lenga ki maikedi ahum suba state finance ki pitokadaba senpam sahi ani phajinduna thamli maramasna ULB gi makhada lairiba hearing staff amadi pensioners singi thagi honorarium pinaba honabada councilor sing kokta khut able aduba ahum suba
state finance ki senthang sing phajinduna thamlabasu lakadoriba mari suba state finance ki senthang sing di phajinduna thambigano matam sana senthang piraktabana councillor amasum caretaker singna phallana sisinabagi bongda miyam uhale adu bulenga amadi mari lenaba authority singna senthang kai tharaktabana awaba phiba masi mayuknaribani maram asina miyam amadi councillor singi khudong sa basi yengduna athubada lenga na pekhat phamtokpa thabak thoram sing pekhat piu hainasu magna makhatana phungdokhi Makasa tharak poina kangla pauri ki topa pau mana wangu ki area da leiba lausing ngaknaba siam sakre Manipura hojik thokliba lal asida kumbi kendra gi manung sanbu wangu nongda khong hautak wangu sabal na singba singkhong nakna kundari ba wangu tera khong gram panchayat ki mafam singda lakliba laurok thada lau ubu yana ba lau ngaknaba red zone area land protection committee tera khong gram panchayat na siam sakre section thorang lokot paukre ngasi paumi singa wangu sabal da unaba amada red zone area land protection committee wangu tera khong gram panchayat ki president posangba balesona phungdokhibada gram panchayat asigi tongan khulsingda leiba khulngak pasingna saruk yaduna semliba red zone area land protection committee asina lakaduriba daurok tha sidagi kumbi kendra gi tongan tongan mafam singda leiriba lakon sing hauktak nauda khong sangom sumbi Senden singmuda lariba lau pari lising ama henbada ngak senduna lau panma yana ba hotnaragani tawbu darkar oiba equipment sing watpana khunja singna sel haigatna duna awatpa equipment sing leina bonari maroina Kuki militant singna satok jasin tawba khangthokna ba committee gi members sing amadi khunja sing angamba sel haigatna duna drone camera ama leina bonari masida lakol sing sida lariba labuk singna su lau sangam amada lupa lising ani mateng pangbiyo haiki Kanglaipak ki Mera News tagi na to papaw mana Karnataka dagi khong na lakliba Krishna Nayaka jaribam na thungnari Walak for Yoga and Environment's Conservation da yumpham oiraga haukiba sahi English nganiga kungu humdagi October 13 tagi Karnataka state ki Masur dagi khong na satpa haukiba Krishna Nayaka ngarang numidang oiram jaribam na thunglakre masagi sahi kuntra suraba yoga gi professional teacher amasu oiriba miyoisi ngasi jaribam da leiriba matung hayang imphal gi dama khongsan gani haidi ngasi jaribam da mak unabada ma ki khongna satpigi khongsat asida India tana Nepal amadi Bhutan satkani haki aduga English ngani ga kunga manga gi manungda lotion bagi pandam thamli phungdoki khongsat asida makna maru oina hagolakliba na harol singa yoga sang naina tawba amadi mauksa gi khalbu kahendana thamnaba honabada mipum khudimona tawdang lomina si habigi paujal su biki Sugunugi Arambai Tengol da mateng pangkre Session Forum Peace Committee amasum sakot khongthang lup singjamai singam khagi apun mathaumi singna ngasi Sugunugi Arambai Tengol unit ni fugatreta ngamjaba sana thanaba polam sing mateng pangkre Session Forum Peace Committee amasum sakot khongthang lup singjamai singam kha anina singkhong singya da palngak liba mitei singda leptana mateng panglakpagi manungsana ngasi gi mateng adu pangkibani haidi Handa Kuki militant singna Sugunu da Numit tarung ni subna apapa makhal ki kulai sisinaduna bom amasum nomai kapsilakpada madubu ngakthokliba mitei khulngak pasingda lup ani sigi thaumi singna lanpham da sangsimduna angama mateng pangkibani haidi adu hojikoina di myam pau simatang solution jarage masum myam puna no update ngaminasi